Welcome to Manipuri Horror Tube. Aham mamaktada yingbiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba phangbinabagidamakta bell icon busu nambiramu. Ngasigi wari asi 2021 gi November 26 da release tawkiba Chhori hariba movie asigi maramdani. Movie asi yamna horror, thriller amadi suspense da yumpham oiba movie ni. Movie asigi ratings ti IMDb da 7.1 out of 10 aduga Cinestan da 2.5 fangi. So ma'am thangta batawduna let's roll the intro. Movie asigi ahobada Sakshi Gobi nupi amotli aduga masina magi nipa Hemant. Sakshi pregnant oirami. Hemant amadi Sakshi yam nuksinarami. Mabani harau nungaiba yuman punsida khongtaraki. Nongma numidang amada Sakshi makhol amana hawalaki. Makhada kumthaduna yenglubada Hemant pu miyoi kharana omsinduna phubirami. Phubiriba sigi maramna Hemant na business ama hodoknaba miyoi amadagi paisa purui. Adubu kanano mana business tu hodringai mangda paisa dubu matpiki paisa dubu matam chana singdoraktaba lak poirami makoina Hemanta 24 hour gi manungda paisa singdorakna vairam laga mafam dudagi chatki Hemant na Sakshi da ekoi mafam se thadoktuna kaiduno ma chatlasi madu manungda aisu paisa se phana pa pambai ma yenge adubu mafam sida leiribadi 24 hour manungda amuk la ani makoi aduga handakti ai hingdaba phau yai haina hairaki nongmadi makoigi driver na mabanibu phibam sina phatriba phawba makoigi mayumda leinaba offer tawraki driver adugi mingna Kajala gaurami sir sidagi alapa khungung amada magi mayum am lerami yumduga magi nupi matomta lei haina hairaki numit adugi ahingda makoi mafam aduda chatki akoibada chugi bagan yakta lerami aduga lawsingna pungkoi koisilami numidang chuppa gari da lakpada Sakshi wabana mikap ama tumkiba khangaude Naihak leraka gari adu khamki aduga Kajala na Hemanta Sir asidedi gari se changba yaroi haina hairaga horiba chu maraktu dagi changkiba lambel macha amada chatnaba hairaki aduga hairaki sir lambi sidagi chumdring adum chatkro adubu chumna chatkraga kadaida mayum leibano adumadi hairamde karigi hairamdribano haiba adumadi movie sigi aroibada khangakani Kajala na gari se mafam chana park toramge hairamlaga chatki makoi bani lambi duda changba hoge sum laktuna mafam amada uche koya tanthoknaba scarecrow ama leiba thengnaki mafam dudagi lambi mayam ama phangki makoi bani kadomda chatkadoino haibasu amata khanglamde maduda Hemant na hairaki phare nangsu waram nani ngayak phamu ai lambi yengluge asi haram laga lambi amada changki Sakshi lam thapna lakpagi chokta mankhiduna tumkiba khangaude mana mitkap tholokpada pumam mamam laga leram numitsu taram Magi nakta kanano ma leibagum ninglamme kiman kiduna Hemant kiming kauraga Hemant na chatkiba lambel duda changki adudagi sum laktuna Sakshi Hemant ka thengnaki Hemant ka loinana chehi chatlabi nupi amasu lelami nupi adu driver Kajala gi nupi Bhanudevi orami Sakshi na Hemant nang yumsu thiba phanglaba aduga amuk aingonda loba laktriba karigino haina hanglam maduda makna karim khumlaktabagi maram movie asigi aloibada phangani Nubiduna manungda changlaklaga nangbu aikoina thibase phamandabadudha leirine haina hairaki Bhanudevi gi maramda thoina hairaroi maramdi aloibada masigi asengba khanglakani adubu Bhanudevi nupina nipagi segada manung thupna leiba hairabada nipagi minai ni haina khanjabi nupi ama oirami masigi matungda Sakshi na manakta yum ama leiribasina kanagi haina hangki maduda Bhanudevi na leitre kanamta loi chatkre haina hairaki maduda kadaida chatkre mana chakkiba nate loi sikre yumpham sida aigi inau nipaga magi nupiga leirami mabani sikibade mafam sida kanamata leitre nongalaga Sakshi mafam duki akoibada leiriba singdu yengthokpa tholge manakta leiriba yum aduda leiramliba thong thongnau punamak
musin muna leirami. Mana imungda changlaka yenglubada faklangsingdu pungmu muna khamlami. Yumdo mamangaida maina chaktokibagum torami. Mafamdudagi angakpa namthiba manam ama tholaki. Adudagi saksi tholaki. Aduga yumdugi mamangda apikpa lambi ama hingkolomda changki. Maduda khara chatlaga akangba u pambi ama uwa fangi. U adugi manakta isingi kuha ama leiramba thengnaki. Adubu khwai ngakningai oiribadi kuha aduda yenglubada saksigi mami amata isingda taramde. Numidangda Hemantna saksida hairaki. Sida sum phamjilaga upai amata phangloi. Adugo mafamsida phonda network amata su phangde. Mafam amata chatlaga selgi thaurang tawrubana phagani. Ado aina halaktri phawbadi nang Bhanudevi na yingsing khochinduna leigani. Nang maga leminaramu. Maduda saksina di yakide adubu Hemantna ayangna halakani nang waruganu. Ai soidana halakani harakpada saksi su yaki. Nongalaga saksi yahaurokpa matanda Hemant mabu taktamdana adum chatkre haina ugi. Maduda mapanda thulokpada nupi ama singkanna khairame. Magi mabuktasu kainomana lenkibagum dakphongma matarame. Tanjaduda Bhanudevi lai. Aduga nupiduda kanna chaingangduna torame. Karigi adu kanna singdok hairibanu haina hairame. Maduda karing phonglakte. Saksi na imungda changlaklaga hanglaki. Kanano nupise? Maduda Bhanudevi na. Oh, maro. Mase laibak thirabi egi imong nupini. Magi mingna Rani kawi. Aduga ichani paduna Rajbir. Masu nangdongna mirolamme. Thani banmu khairakpada aina hingkol manungda changlunu haina hanjin hai. Adubu mana yadadana nongma changlure. Aduga yumda su thiba phangdena yengluppada chugi bagan madaktuda uppaga tan leirame. Aduda magi machadu su kaire. Asiba angang nipa macha ama poklaki. Aduga numittude Rani su som tumin leikre. Mina ngangba su khumdre. Saksina nachani padudi haina angki. Maduda Bhanudevi na Rajbir dining bakaiduna yum thadoklaga saharda settle oigre haina hairaki. Numidangda Bhanudevi magi mamong nupi Rani bu puraga atopa yum amada thindoknaba chatki. Mado yum sida nungdang yariklamte. Bhanudevi mabu thilamlaga amuk sakshiga punna leinaba halakadawni. Bhanudevi chathokraga saksi matomta ngayore. Amasung yum changena torokpada maningdagi makol malai. Karino haina yengthoklubada angang ama gate leptuna leram. Angangdo ubada khara mong charamde. Adubu saksigi oinadi yam haraunningai oirami. Maramdi mahak angangsingbu yamna pamjaba yamna luna tawjaba miyoy ama oirami. Magi NGO amasu saharda leirami. Maduda mahak mama mapa leitraba angangsingga unaba toine chatlami. Adubu mafam maduda leiramliba angangsingdo amata natlamde. Angang ahum oirami. Amana khara chawba amana mayai wairab amana khwai apikpa. Angang amagi maningda masu ingaw-ngawna jungle lomde taki. Adubu matang aduda Bhanudevi laki. Aduga makut paiduna imungda chingsilaki. Aduga yam sauna kadaiduna chatke tawribado haina hanglaki. Maduda mahakna angangsingdo yam nukchiye. Angang ahum kakni haina hairaki. Maduda Bhanudevi na khanglaw-lawraktuna nang makhoiga loinaba yaroi. Makhoigi mami ama phau nangonda tahanba yaroi. Maduda saksina ngamoi aidi angang mayam nuksijei adomna aibu thingba tawbiganu. Maduda Bhanudevi na magi khudangdubu laktana jinsilla hairaga udribara Rani hoji kamdawri haiba aigi wa tadrabadi nangi nafamdasu soidana phattaba amadi thoklagani. Madugi numidangda ahingda khangawdana saksi mitkap tholoi. Aduda Bhanudevi na hiplamba phidaduda Bhanudevi leiramde. Aduda koyengilukpa kanda Bhanudevi kachil amada supchillaga phamna leirame. Nongalaga saksi mingselda yenglingai tanjaduda Rani mangonda onsillaga mitkupta makai yengduna leirame. Maduda saksi su ontoktuna yenglubada Rani do mangonda kainoma aronba aluba wa ama hainingbagum tawna leirame. Adubu ngaihak yenglamlaga mamaidu lukthaki. Maduda saksi gi maningda Bhanudevi laklame. Asina maram oiduna Rani lukthaki boirame. Bhanudevi su yam khana mabu yengduna leirame. Ngaihak leiraga saksi amuka yumdugi yena khaduda angang ahumdo uki. Maaso angang adugi tungninaduna laki. Maduda mamangi achakpa yumdugi thongjilda amanba radio tape ama leramba thengnaki. Maduda nupi amagi khonjelda nausum isei salakpa ama taaki. Saksina radio dubu puraga angangsingdugi maningda yum manungduda changki. Adubu imungduda kanamata leramde. Mana maning leitolaga thoge torokpada phaklang makut amana tinthorklaga lamokpagum tawki. Adubu saksinadi adu uramde. Imung adugi amam maraktuda pingang sitpi nupi ama angang ahumduga tawraga lepa ui.
ꯃꯄꯥꯟꯗ ꯁꯥꯛꯁꯤ ꯊꯣꯛꯂꯛꯂꯒ ꯚꯥꯅꯨꯗꯦꯕꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯚꯥꯅꯨꯗꯦꯕꯤꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯑꯗꯨꯒ ꯔꯦꯗꯤꯑꯣꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯔꯦꯗꯤꯑꯣ ꯑꯗꯨꯕꯨ ꯆꯨ ꯕꯒꯥꯟꯒꯤ ꯃꯅꯨꯡꯗꯨꯗ ꯂꯪꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯁꯥꯛꯁꯤꯁꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯇꯥꯎ ꯑꯩꯉꯣꯟꯗ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯕꯩ ꯃꯊꯧ ꯇꯥꯗꯦ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯤ ꯈꯔꯁꯤꯅ ꯑꯩ ꯄꯦꯟꯖꯔꯦ ꯑꯗꯨꯒ ꯅꯪꯅ ꯎꯠꯂꯤꯕ ꯁꯛꯇꯝꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯇꯁꯦꯡꯅꯗꯤ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯇꯧꯕꯤꯔꯤꯕ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯅꯈꯣꯏꯅ ꯔꯥꯅꯤꯗ ꯇꯧꯕꯤꯔꯤꯕꯗꯨꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯇꯥꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯦꯃꯟꯠꯀꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯐꯪꯉꯤ ꯃꯗꯨꯗ ꯊꯣꯛꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯍꯦꯃꯟꯠ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯚꯥꯅꯨꯗꯦꯕꯤ ꯍꯦꯃꯟꯠꯇ ꯆꯠꯂꯨ ꯈꯣꯠꯂꯨꯕꯩ ꯋꯥ ꯀꯌꯥ ꯍꯪꯂꯝꯃꯤ ꯍꯦꯃꯟꯠꯄꯨ ꯎꯕꯗ ꯁꯥꯛꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯦꯖꯦꯠ ꯀꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯚꯥꯅꯨꯗꯦꯕꯤꯁꯨ ꯆꯨ ꯃꯔꯛꯇꯨꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯈꯤ ꯁꯥꯛꯁꯤꯅ ꯍꯥꯏꯔꯛꯈꯤ ꯍꯦꯃꯟꯠ ꯃꯐꯝꯁꯦ ꯑꯩ ꯏꯍꯩ ꯍꯩꯅꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯁꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯈꯟꯖꯕꯗ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯁꯦ ꯄꯥꯝꯂꯤꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕꯗ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯁꯨꯗꯣ ꯁꯤꯈꯤ ꯍꯥꯏ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯄꯥꯝꯂꯤꯔꯥ ꯈꯪꯗꯦ ꯍꯦꯃꯟꯠꯅ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯃꯥ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯣꯏ ꯑꯩꯉꯣꯟꯗꯁꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯏ ꯅꯉꯣꯟꯗꯁꯨ ꯃꯃꯧꯗꯧꯅ ꯈꯜꯂꯤ ꯀꯩꯁꯨ ꯑꯗꯨꯝꯕ ꯑꯣꯏꯔꯝꯃꯣꯏꯍꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯁꯥꯛꯁꯤꯅ ꯑꯃꯨꯛ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯄ꯭ꯂꯤꯖ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯁꯤ ꯀꯥꯏꯗꯅꯣꯃ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯍꯦꯃꯟꯠꯁꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯩꯔꯣꯏ ꯃꯐꯝꯁꯤꯗ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯒ ꯆꯠꯂꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏꯅ ꯆꯨ ꯄꯥꯝꯕꯤ ꯃꯔꯛꯇ ꯂꯥꯛꯄ ꯂꯝꯕꯦꯜꯗꯨꯗꯩ ꯆꯠꯀꯦꯅ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯩꯁꯥꯡ ꯑꯃꯅ ꯍꯦꯃꯟꯠꯀꯤ ꯀꯣꯛꯇ ꯊꯣꯝꯂꯛꯈꯤ ꯊꯣꯝꯂꯛꯈꯤꯕ ꯃꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗꯦ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯒꯖꯥꯂꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯛꯁꯤꯒꯤ ꯃꯆꯤꯟꯗ ꯚꯥꯅꯨꯗꯦꯕꯤꯅ ꯀ꯭ꯂꯣꯔꯣꯐꯣꯝ ꯍꯥꯞꯄ ꯔꯨꯃꯥꯜꯅ ꯃꯦꯟꯈꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗꯒꯤ ꯋꯥꯔꯤꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯤꯛꯂꯕ ꯃꯝꯂꯕ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇꯨꯗ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯅ ꯖꯒ ꯇꯧꯔꯝꯃꯤ ꯁꯥꯏꯠꯇ ꯀꯖꯥꯂꯥ ꯚꯥꯅꯨꯗꯦꯕꯤ ꯑꯗꯨꯒ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯍꯦꯃꯟꯠ ꯑꯗꯨꯒ ꯃꯤꯠ ꯄꯥꯡꯂꯤ ꯇꯧꯗꯨꯅ ꯁꯥꯛꯁꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯛꯁꯤꯕꯨ ꯃꯣꯡꯐꯝꯒꯤ ꯎꯠ ꯇꯩꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯍꯧꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯛꯁꯤꯕꯨ ꯚꯥꯅꯨꯗꯦꯕꯤꯅ ꯐꯃꯨꯡꯗ ꯊꯧꯔꯤ ꯑꯆꯧꯕ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯚꯥꯅꯨꯗꯦꯕꯤꯅ ꯃꯇꯥꯡꯗꯨꯗ ꯁꯥꯛꯁꯤꯗ ꯌꯥꯝ ꯗꯤꯞꯂꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯅꯪꯗꯤ ꯋꯥꯔꯤ ꯂꯤꯕꯤꯔꯒ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯤꯄꯥꯒꯤ ꯃꯅꯥꯎꯅꯤꯄꯥ ꯖꯣꯒꯦꯁ꯭ꯋꯔ ꯁꯨꯅꯩꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯨꯄꯤꯗꯨ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯂꯝꯗꯦ ꯍꯤꯡꯆꯥꯕꯤꯅꯤ ꯖꯥꯗꯨ ꯍꯩꯕꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯃꯇꯪ ꯅꯠꯇꯦ 3 ꯁꯨꯅ ꯂꯩꯔꯝꯃꯤ ꯑꯃꯅ ꯏꯆꯥꯍꯟ ꯔꯥꯖꯕꯤꯔ ꯑꯗꯨꯒ ꯑꯇꯩꯅ ꯑꯄꯤꯛꯄ ꯑꯍꯨꯝꯈꯛ ꯑꯉꯥꯡ ꯑꯍꯨꯝꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯆꯥꯔ ꯑꯩꯒꯤ ꯏꯆꯥꯔ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯤꯜꯂꯛꯏ ꯀꯌꯥꯗ ꯐꯖꯅ ꯁꯨꯝꯃꯤ ꯍꯥꯏꯕꯗ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯒꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯁꯨꯝ ꯁꯣꯟꯗꯨꯅ ꯂꯩ ꯅꯣꯡꯃꯗꯤ ꯃꯥꯗꯣ ꯃꯤꯔꯣꯜꯂꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯗꯨꯕꯨ ꯃꯤꯔꯣꯜꯂꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯃꯥꯅ ꯁꯨꯡꯊꯥ ꯊꯥꯔꯝꯗꯦ ꯅꯣꯡꯃ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯏꯅꯥꯎ ꯖꯣꯒꯦꯁ꯭ꯋꯔꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯈꯤ ꯅꯪ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯗꯩ ꯃꯈꯣꯏ ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯈꯣꯜꯗꯒꯤ ꯖꯣꯒꯦꯁ꯭ꯋꯔ ꯈꯪꯂꯥꯎ ꯂꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯒ ꯑꯩꯒꯤ ꯅꯤꯄꯥꯒꯅ ꯆꯦꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯏꯅꯥꯎ ꯖꯣꯒꯦꯁ꯭ꯋꯔꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯅ ꯎꯈꯤ ꯑꯗꯨꯗꯒꯤ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯏꯁꯤꯡꯒꯤ ꯒꯨꯍꯥ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯇꯣꯝꯇ ꯁꯤꯖꯈꯤ ꯑꯗꯣ ꯃꯇꯣꯝ ꯁꯤꯔꯕꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯃꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯁꯤꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯏꯅ ꯎꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯍꯤꯡꯕ ꯅꯠꯇꯦ ꯑꯁꯤꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯁꯥꯕ ꯑꯃ ꯂꯩꯈꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯔꯥꯖꯕꯤꯔꯒꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯤꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤ ꯃꯍꯥꯛꯇꯣ ꯂꯩꯔꯤꯕ ꯔꯥꯅꯤꯁꯤꯅꯤ ꯔꯥꯅꯤꯁꯨ ꯃꯤꯔꯣꯜꯂꯛꯇꯨꯅ ꯊꯥ 9 ꯍꯥꯏꯔꯛꯈꯤ ꯔꯥꯅꯤꯗ ꯑꯩꯅ ꯍꯤꯡꯈꯣꯜꯗ ꯆꯪꯈꯤꯅꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯆꯪꯂꯨꯕꯗꯩ ꯃꯇꯣꯝꯗ ꯊꯥꯡꯅ ꯃꯕꯨꯛꯇ ꯂꯦꯟꯊꯠꯇꯨꯅ ꯑꯉꯥꯡꯗꯨꯕꯨ ꯍꯥꯠꯈꯤ ꯑꯗꯣ ꯅꯤꯄꯥ ꯄꯣꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯂꯨꯍꯣꯡꯕꯤꯈꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯀꯛꯊꯠꯇꯨꯅ ꯃꯉꯛ ꯂꯦꯟꯗꯨꯅ ꯁꯤꯈꯤ ꯑꯃꯨꯛꯀ ꯂꯨꯍꯣꯡꯕꯤꯈꯤ
ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯤꯈꯤ ꯑꯗꯨꯁꯨ ꯑꯩ ꯋꯥꯈꯜ ꯍꯟꯈꯤꯗꯦ ꯑꯃꯨꯛꯀ ꯅꯨꯄꯤ ꯊꯤꯍꯟꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯍꯔꯗ ꯂꯩꯍꯟꯈ꯭ꯔꯦ ꯏꯃꯧꯗꯨꯁꯨ ꯊꯥ 9 ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯁꯤ ꯃꯔꯛꯁꯤꯗ ꯅꯪꯒ ꯍꯦꯃꯟꯠꯀ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯊꯥ 9 ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥ 9 ꯁꯨꯔꯕꯤ ꯃꯤꯔꯣꯜꯂꯕꯤ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯌꯥꯔꯦꯛꯄ ꯉꯝꯂꯕꯗꯤ ꯌꯨꯝꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯀꯣꯛꯀꯅꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯗꯣ ꯅꯪꯅꯤ ꯅꯪꯅ ꯁꯨꯝꯇꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯒꯤ ꯍꯤꯡꯗꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯂꯦꯟꯈ꯭ꯔꯕꯗꯤ ꯁꯥꯕꯁꯤ ꯀꯣꯛꯀꯅꯤ ꯑꯗꯨꯒ ꯚꯨꯠ ꯄ꯭ꯔꯦꯠ ꯄꯨꯝꯕꯁꯨ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯒꯤ ꯁꯥꯒꯩꯒꯤꯗꯃꯛꯇ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯄꯥꯝꯃꯤꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇ ꯑꯁꯤ ꯐꯥꯎꯕ ꯇꯧꯕꯤꯕ ꯉꯝꯂꯣꯏꯗ꯭ꯔꯅꯤ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯤꯅ ꯂꯣꯏꯔꯕ ꯈꯜꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯎꯕꯒꯨꯝꯕ ꯑꯆꯨꯝꯕ ꯅꯠꯇꯦ ꯆꯠꯂꯝꯗꯥꯏꯗ ꯚꯥꯅꯨꯗꯦꯕꯤ ꯁꯥꯛꯁꯤꯗ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯅꯨꯃꯤꯠ 6ꯅꯤꯁꯤꯗ ꯅꯪꯅ ꯗꯦꯁꯥ ꯎꯕꯗꯣ ꯂꯣꯏꯅ ꯑꯂꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯃꯤꯠꯇ ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯅꯪꯅ ꯔꯦꯗꯤꯑꯣꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃ ꯇꯥꯔꯤꯕꯗꯣ ꯁꯨꯅꯩꯅꯤꯅ ꯁꯛꯂꯛꯄꯅꯤ ꯅꯪ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅꯕ ꯇꯧ ꯅꯪꯅ ꯎꯔꯤꯕ ꯄꯨꯝꯕ ꯑꯂꯥꯟꯕ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯃꯥꯅ ꯆꯠꯈꯤꯕꯒ ꯌꯥꯝꯅ ꯑꯀꯤꯕ ꯃꯨꯔꯇꯤ ꯑꯃ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯛꯇ ꯇꯝ ꯇꯝꯅ ꯂꯥꯃꯛꯄ ꯍꯧꯒꯠꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯒ ꯁꯥꯛꯁꯤ ꯃꯕꯨꯛꯇ ꯑꯃꯨꯕ ꯃꯈꯨꯠꯀꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯕ ꯎꯈꯤ ꯃꯄꯥꯟꯗ ꯍꯦꯃꯟꯠꯄꯨ ꯀꯧꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯐꯝꯗꯨꯗꯒꯤ ꯍꯧꯖꯤꯛꯃꯛ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯕꯨ ꯏꯪꯈꯣꯜꯗꯨꯗ ꯐꯤꯉꯥꯡ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ ꯑꯉꯥꯡꯁꯤꯡꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛ ꯒꯨꯍꯥ ꯑꯗꯨꯗ ꯆꯪꯈꯤ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯃꯊꯛꯇ ꯂꯦꯞꯂꯒ मखुत थिलक्की अदुगा हायरक्की लाए लाए अखोई मा लाए मदुदा मागी मनिंगदगी फिंगांग सेटपी नुपीदुसु मखोंग सिट सिटुना लाक्लगा गुहा अदुदा चोंगथकी अदुगा अंगांग अहुमदुसु मागी तुंगिनदुना नोंग नोंग चोंगथकी साक्षी की मनखिदुना युमलोमदा चलक्की अदुगा साक्षी लौसिंग तौदुना युमदुगी मथक्ता काखतकी अदुगा थोकननबा लंबी येंगलमनी अदुबु माइकೈ मरीमक्ता चू पांबी ngakta कोइसिनदुना लेरममी लंबी अमता उखिदे ngahak leiraga ममांगी स्केरक्रो अदु उखि माना अदोमदा मखुतु तमदुना माइकೈ काउदना मखादा कुमथरक्लगा इंखोलोमदा चेंकी मफमदुदा बु यौरबदी हाईवे इलाप्लाप्त्रे तोइगुमसुंग महाक मफमदुदा योखि लंबी काउदनबा चू पांबीगी मना अमा किसिनकी ममांगदा मखोइना लाखिबा लंबीदुसु महाक थीबा फंकी हंदक्ति साक्षी हराउमिनोन उलक्की मरमदी लंबी अचुमदु फंगले मा खोंथांग यांगना थांकी अदुबु लाइबक थीरिबदी लंबी अदु तंखाइदा लोसिनकी मनाक्ता लेरंबा लंबी पुनमसु अदुमाइना तंखाइदा लोसिनमा ngakta हाइसिनदि मा युमदुदा हनबा नतना ते अतोप्पा पांबै लेखिदे अदुदगी कोयला लौरगा थोकननबा मेप येकबा होरके अदुसु अरिमबदा ताके साक्षी कपचब नतना ते अतोप्पा पांबै अमता लेखिदे ngahak leiraga mamangi नाउसुम इसेदु याम इंगना सकलप तागी माना सकलक्तिबा माइकई रोमदि चलुबदा ममांगी युमदुदा अंगांग अहुमदु लेरमे अदुबु हंदक्ति इफा फबा हाइबदि अहिंगबा मी ngata मालमे अमसुंग सुनैनीसु मपोक कायदना उखि अंगांग सिंगदुना सुनैनीदा इंदोमचा नंगी पुकनुंगदा याउरिबा अंगांगसे नुपीरो मदुदा सुनैनीना होय हाइना खुमलक्की मदुदा अखोई पुललगा खितंग चावरगा मागा पुन्ना सानदोइनिको हाना हायरमे मतांगदुदा भानुदेवी मागी मनाव जोगेश्वरगा मफमदुदा लाके जोगेश्वरना सुनैनीबु फुगेना चिंसिलक्की सुनैनी कीरदुना हिंगोलरोमदा चिंसिनकी साक्षी सुमागी मनिंदा लाकी मदुदा जोगेश्वरना माबु चिसांग अमा पाइरगा कनबा होरके ngak matunda mangonda nate सुनैनी दा फुबो ओइरमे साक्षीना ज्ञान अमा ताबा ngolunde माना कइनो तौरिबसे मोदी लोइना सीख्रे हायरगा अमुका हिंगलक्तबसिना करमना हायना खलमे मतांग अदुदा सुनैनीना एगी चाबो हटपिगनु हायदुना जोगेश्वरदा कन्ना कन्ना हायरमे जोगेश्वरना नचाता नते नासु लोइना हात्रोबनी हायरके मतांग अदुदा अंगांग अमना चाकू अमा सुनैनीदा पिरके मसाबु कंजनबा जोगेश्वर सुनैनीबु फुबा होलकी अंगांग सिंदुना मखुरादुगी मखोंदु पाइदुना चिंकी मदुदा खुदी थीदुना सुनैनीगी मतत तासिंकी हंगौदना
ꯆꯥꯀꯨꯗꯨꯅ ꯃꯕꯨꯛꯇꯨꯗ ꯊꯤꯟꯖꯤꯟꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯚꯥꯅꯨꯗꯦꯕꯤꯅ ꯂꯣꯏꯔꯦꯗꯅ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯅꯄꯨꯔꯣꯏꯕꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯕ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯤꯄꯥ ꯀꯖꯥꯂꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯔꯥꯖꯕꯤꯔꯕꯨ ꯍꯧꯅ ꯀꯧꯈꯤ, ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯂꯣꯏꯅ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯁꯨꯅꯦꯅꯤ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯀꯨ ꯑꯃ ꯄꯤꯔꯛꯈꯤ꯫ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯂꯨꯕꯗ ꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯕꯤꯔꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯨꯁꯨ ꯁꯦꯝ ꯃꯕꯨꯛꯇꯣ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯩꯅ ꯆꯥꯛꯑꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯈꯤ꯫ ꯁꯨꯅꯦꯅꯤꯗ ꯍꯥꯠꯄꯤꯅꯨ, ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯦ, ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯆꯪꯂꯨꯕꯗ ꯖꯣꯒꯦꯁ꯭ꯋꯔ ꯑꯃꯗꯤ ꯚꯥꯅꯨꯗꯦꯕꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯩ ꯊꯥꯒꯠꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁꯤ ꯄꯨꯝꯕꯁꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯕꯨꯛꯇꯨꯃ ꯆꯥꯛꯄ ꯍꯧꯒꯠꯂꯛꯈꯤ꯫ ꯈꯔ ꯇꯧꯗꯨꯅ ꯃꯩꯅ ꯆꯥꯈꯠꯂꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯍꯥꯛ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯎꯈꯤ꯫ ꯑꯗꯨꯗꯩ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯀꯤꯒꯅꯨꯗ, ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ, ꯃꯉꯣꯟꯗ ꯀꯔꯤꯝ ꯇꯧꯍꯜꯂꯣꯏ꯫ ꯃꯍꯥꯛ ꯑꯃꯨꯛꯀ ꯋꯥꯟꯊꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯅꯦꯅꯤꯁꯨ ꯍꯤꯞꯇꯨꯅ ꯂꯩꯕ ꯎꯈꯤ꯫ ꯃꯥꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯪꯂꯛꯂꯛꯑꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯑꯉꯥꯡꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯎꯈꯤ꯫ ꯁꯥꯛꯁꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯖꯕꯤꯔꯅ ꯃꯥꯒꯤ ꯑꯉꯥꯡꯗꯨꯕꯨ ꯏꯁꯤꯡꯗ ꯊꯥꯗꯗꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯖꯥꯂꯥ ꯃꯤ ꯐꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯄꯣꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯄꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯤꯄꯥ ꯄꯣꯛ, ꯅꯤꯄꯥ ꯄꯣꯛꯄꯅ ꯁꯥꯒꯩꯒꯤ ꯃꯩ ꯃꯨꯠꯂꯔꯣꯏ, ꯅꯨꯄꯤꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯩ꯫ ꯃꯥꯂꯦꯝ ꯂꯩꯃꯗ ꯀꯠꯈ꯭ꯔꯕꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄꯣꯠꯊꯣꯛꯁꯨ ꯍꯦꯟꯅ ꯐꯒꯠꯈ꯭ꯔꯅꯤ꯫ ꯅꯨꯄꯤꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯍꯧꯒꯦ, ꯅꯨꯄꯤ ꯄꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ, ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯁꯤ ꯄꯨꯝꯕ ꯌꯥꯝ ꯐꯠꯇꯕ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯅ ꯃꯨꯚꯤ ꯑꯁꯤꯗ ꯎꯠꯄ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯃꯨꯛ ꯋꯥꯔꯤꯗ ꯂꯥꯛꯂꯁꯤ꯫ ꯔꯥꯖꯕꯤꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯪꯊꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯥꯛꯁꯤꯅ ꯔꯥꯖꯕꯤꯔꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯍꯥꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗ ꯑꯇꯩꯁꯨ ꯑꯁꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯆꯥꯡ ꯂꯩꯕ ꯎꯈꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯕꯨꯛꯇ ꯄꯥꯏꯔꯨꯕꯗ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯎꯈꯤ꯫ ꯃꯥꯒꯤ ꯃꯕꯨꯛꯇꯣ ꯍꯥꯟꯅꯒꯨꯝꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯛꯁꯤ ꯑꯗꯨ ꯎꯕꯗ ꯀꯞꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯅꯦꯅꯤꯁꯨ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯏꯅ ꯄꯨꯡꯃꯝ ꯃꯝꯈꯤ꯫ ꯁꯤꯗꯒꯤ ꯁꯤꯟ ꯁꯤꯐꯠ ꯑꯣꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯎꯠꯂꯤ꯫ ꯚꯥꯅꯨꯗꯦꯕꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯥꯛꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯀꯨ ꯑꯃ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯗꯦꯕꯤꯅ ꯀꯞꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯁꯣꯔꯤ? ꯁꯤꯗ ꯁꯣꯔꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ, ꯅꯪꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯅꯪꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯁꯥꯞ ꯑꯁꯤ ꯀꯣꯛꯂꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯦꯃꯟꯠ ꯑꯃꯗꯤ ꯀꯖꯥꯂꯥ ꯂꯥꯛꯈꯤ꯫ ꯍꯦꯃꯟꯠꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯛꯁꯤ, ꯃꯐꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯑꯩꯈꯣꯏꯅꯤꯕꯨ ꯁꯤꯖꯤꯟꯅꯔꯝꯂꯦ, ꯆꯠꯁꯤ ꯂꯥꯎ꯫ ꯁꯤ ꯍꯥꯏꯔꯒ ꯁꯥꯛꯁꯤꯒꯤ ꯃꯈꯨꯠꯇꯣ ꯈꯪꯆꯤꯡ ꯆꯤꯡꯈꯤ꯫ ꯃꯗꯨꯗ ꯁꯥꯛꯁꯤꯅ ꯍꯦꯃꯟꯠꯇ ꯍꯥꯏꯔꯛꯈꯤ, ꯍꯦꯃꯟꯠ ꯉꯥꯏꯈꯣ, ꯑꯩ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯇꯥꯛꯂꯝꯒꯦ꯫ ꯃꯈꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯔꯥꯖꯕꯤꯔꯅ ꯁꯨꯅꯦꯅꯤꯕꯨ ꯍꯥꯠꯄꯅꯤ꯫ ꯁꯨꯅꯦꯅꯤꯗꯤ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ꯫ ꯃꯥꯗꯤ ꯖꯁꯠ ꯑꯉꯥꯡꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯃꯥꯅ ꯅꯨꯄꯤ ꯄꯣꯛꯂꯨꯕꯁꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯄꯨꯜꯂꯒ ꯃꯅꯥꯛꯀꯤ ꯌꯨꯝꯁꯤꯗ ꯁꯨꯅꯦꯅꯤꯕꯨ ꯃꯩ ꯊꯥꯈꯤ꯫ ꯆꯥꯛꯊꯣꯛꯂꯕ ꯍꯛꯆꯥꯡꯗꯨꯒ ꯇꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯈꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯁꯨ ꯑꯉꯥꯡ ꯎꯅꯈꯤ꯫ ꯑꯉꯥꯡꯗꯣ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯗꯣ ꯄꯨꯔꯒ ꯒꯨꯍꯥꯗꯨꯗ ꯂꯪꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯨꯅꯦꯅꯤ ꯐꯤꯕꯝꯗꯨꯗ ꯍꯧꯒꯠꯂꯒ ꯃꯐꯝꯗꯨꯗꯒꯤ ꯒꯨꯍꯥꯗꯨ ꯐꯥꯎꯕ ꯁꯤꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯟꯅꯅꯕ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯍꯧꯗꯦ꯫ ꯏꯁꯤꯡꯗꯨꯗ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯂꯪꯊꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯥꯅ ꯆꯣꯡꯊꯈꯤꯕꯒ ꯑꯉꯥꯡ ꯑꯍꯨꯝꯗꯨꯁꯨ ꯑꯃꯃꯝ ꯇꯧꯗꯨꯅ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯤꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯁꯨꯅꯦꯅꯤꯗ ꯊꯣꯛꯈꯤꯕ ꯂꯣꯏꯅ ꯏꯃꯤꯠꯁꯤꯅ ꯁꯪꯁꯪ ꯎꯔꯦ꯫ ꯑꯩꯅ ꯋꯥꯈꯜꯅꯤ ꯃꯪꯅꯤ ꯈꯜꯂꯨꯕꯗꯣ ꯑꯁꯦꯡꯕꯗ ꯃꯗꯨꯅꯤ ꯁꯨꯅꯦꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ꯫ ꯁꯨꯅꯦꯅꯤꯗ ꯊꯣꯛꯈꯤꯕ ꯐꯥꯎꯈꯤꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤ꯫ ꯚ꯭ꯔꯝꯅꯤ ꯈꯜꯂꯨꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯚꯥꯅꯨꯗꯦꯕꯤꯅ ꯅꯪ ꯀꯩ ꯈꯪꯒꯦ ꯅꯨꯄꯤ ꯃꯆꯥ? ꯃꯥꯗꯣ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯥꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯂꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯈꯣꯏꯗ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯊꯥꯡꯁꯨ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯄꯪꯂꯨꯕꯗꯒꯤ ꯃꯁꯥꯒꯤ ꯃꯕꯨꯛꯇꯣ ꯂꯦꯟꯖꯈꯤ꯫
ꯃꯈꯣꯏꯕꯨ ꯍꯥꯠꯄꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯔꯥꯖꯕꯤꯔ ꯑꯃꯗꯤ ꯅꯈꯣꯏꯕꯥꯅꯤꯅꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯒꯤ ꯍꯥꯠꯄꯤ ꯃꯄꯥꯟꯗ ꯋꯥ ꯁꯟꯗꯣꯔꯛꯇꯅꯕ ꯍꯣꯠꯅꯈꯤ ꯔꯥꯅꯤꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯈꯤ ꯃꯔꯝꯗꯤ ꯔꯥꯅꯤ ꯃꯁꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅ ꯃꯗꯨꯗ ꯚꯥꯅꯨꯗꯦꯕꯤꯅ ꯍꯥꯏꯔꯛꯈꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯗꯧꯅ ꯂꯩꯌꯨ ꯌꯥꯝ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯇꯩꯗ ꯇꯧꯈꯤꯕꯒꯨꯝ ꯔꯥꯖꯕꯤꯔꯗ ꯍꯥꯏꯍꯟꯗꯨꯅ ꯑꯩꯕꯨꯁꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯔꯥꯖꯕꯤꯔ ꯍꯥꯏꯔꯒ ꯍꯦꯃꯟꯠꯀꯤ ꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯈꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯔꯤꯚꯤꯜ ꯑꯣꯏꯔꯛꯈꯤ ꯍꯦꯃꯟꯠꯅ ꯅꯪ ꯑꯩꯉꯣꯟꯗ ꯔꯥꯖꯕꯤꯔ ꯍꯥꯏꯅ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯁꯥꯛꯁꯤꯅ ꯑꯩ ꯂꯣꯏꯅ ꯎꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯗꯦ ꯑꯩꯅ ꯋꯥꯈꯜꯅꯤ ꯈꯜꯂꯨꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦ ꯁꯨꯅꯩꯅꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯔꯥꯖꯕꯤꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯎꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅꯅꯤ ꯃꯃꯥꯡꯗ ꯔꯥꯖꯕꯤꯔꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕꯗꯨ ꯀꯁ ꯃꯥ ꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯦ ꯍꯦꯃꯟꯠꯁꯦ ꯔꯥꯖꯕꯤꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯔꯥꯖꯕꯤꯔ ꯁꯍꯔꯗ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯁꯥꯛꯁꯤꯒ ꯑꯣꯏꯔꯝꯃꯤ ꯔꯥꯖꯕꯤꯔꯅ ꯁꯥꯟꯅꯔꯛꯄ ꯄ꯭ꯂꯦꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯁꯥꯛꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯀꯔꯁ ꯑꯁꯤꯕꯨ ꯀꯣꯛꯊꯣꯛꯍꯟꯅꯕ ꯇꯧꯔꯝꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯅꯩꯅꯤꯅ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯃꯕꯨꯛ ꯂꯩꯍꯜꯂꯒ ꯁꯥꯛꯁꯤꯅ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯎꯠꯂꯛꯈꯤ ꯏꯪꯈꯣꯜꯗ ꯁꯥꯛꯁꯤ ꯐꯝꯗꯨꯅ ꯃꯕꯨꯛ ꯂꯦꯟꯅꯕ ꯁꯨꯅꯩꯅꯤꯅ ꯏꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯁꯥꯛꯁꯤꯅ ꯁꯨꯅꯩꯅꯤ ꯅꯪ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯂꯃꯟ ꯈꯨꯝꯕꯗ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ ꯅꯪꯁꯨ ꯃꯈꯣꯏ ꯑꯇꯩꯒꯨꯝꯅ ꯐꯠꯇꯕ ꯑꯣꯏꯔꯦ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯕ ꯅꯪ ꯁꯤ ꯇꯣꯛꯂꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯖꯁꯇꯤꯁ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯨꯅꯩꯅꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯔꯥꯖꯕꯤꯔ ꯑꯗꯨ ꯇꯥꯕꯗ ꯁꯥꯛꯁꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯥꯛꯁꯤꯅ ꯊꯥꯡꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯉꯥꯡꯁꯤꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯂꯦꯝꯁꯤꯗ ꯄꯨꯔꯛꯀꯅꯤ ꯅꯣꯏꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯊꯥꯡꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤ ꯑꯗꯨꯒ ꯁꯥꯛꯁꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯀꯟꯅ ꯈꯣꯡ ꯊꯥꯡꯈꯤ ꯃꯅꯤꯡꯗ ꯔꯥꯖꯕꯤꯔ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯥꯛꯁꯤꯕꯨ ꯍꯥꯠꯅꯕ ꯆꯦꯜꯂꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯅꯤ ꯃꯅꯤꯡꯂꯣꯝꯗ ꯌꯣꯠ ꯑꯃ ꯄꯥꯏꯔꯒ ꯔꯥꯖꯕꯤꯔꯕꯨ ꯌꯥꯟꯈꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯜꯂꯥꯎꯅ ꯃꯐꯝꯗꯨꯃ ꯅꯤꯟꯈꯤ ꯚꯥꯅꯨꯗꯦꯕꯤ ꯑꯃꯗꯤ ꯀꯖꯥꯂꯥꯕꯨꯁꯨ ꯔꯥꯅꯤꯅ ꯍꯥꯠꯈꯤ ꯁꯥꯛꯁꯤ ꯃꯃꯥꯡꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯆꯠꯐꯝ ꯈꯪꯗꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝꯗꯨ ꯂꯥꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯇꯥꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯛꯁꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯇꯝ ꯇꯝꯅ ꯆꯠꯈꯤ ꯃꯅꯤꯡꯗ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯔꯥꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯒ ꯂꯥꯛꯈꯤ ꯃꯕꯥꯅꯤꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯀꯃꯥꯏ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯀꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯟꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ